नोंमै kapsil lamlei uripok khuman themlei kai delai ba doctor yumram lokendro gi mayum danga se angan ba masak khang da ba miyai khana nongmai raum khara kapsil lamlei thodok adi ba uripok khuman themlei kai kam debo lerek machin da lai kai dugi maira pai bising yaring da phongdok tana wakat mi pham khre thodok adu kanana sa thakibno haiba sengdorak na ba khang halakli physiotherapist Rita Makokta Hanjil2 Yanduna Hatlaba Matung mga puki Impal Police Station ng manung chanbay yaiskul singa kamlerekta physiotherapist ang ngomningol asem ungpi Rita sa hihum putret masagi bayum da thang na Makokta Hanjil2 Yanduna halam kibani amasung Hatlaba Matung Lupa Lakh mga rumisen pamihat pasing aduna puki hay na thazabi yabang pumdagi pang mapaw na hayri Pawasin na makatan hay mihat pa adunan nupi adubo minung si masir amata Yaodradi tamtin Hatlaba Matung dami hat pada sin nabatang adubo yum adugi besin amada sang thoplam mi mahaksu makut masaning tina hamdok laga kudam sangdam oiba sing manghanna na CCTV camera gi hard drive am asu puraga satki yum adudagi sana ama fawo puki de mihat pasing aduna puki be selfam sing adugi manung da lupa lakh taraga humdoi de marup ki selfang gani mihat aduda channel bi mi sing faw haiduna lekai gi miam no wakat mi fam khre Raspberry thugai ki bagi thodok XCM biren amasung MLA KS lokena condemn tawkhre Manipur gi puari ga mari leina ba silong ki Raspberry siduk ki bagi thodok adu hana gi Chief Minister N biren akan mamong dia ning ta phongdokhre ngasi Delhi dagi halaklaga Impal airport apa missing una badam hang hai ki Manipur gi puari amasung identity ga mari leina ba maram na Raspberry thi ki bagi thawong adu ning ba kainingai ni kumja 2017 da mahak na Chief Minister thopu ki matam da state lengak na Raspberry gi mapu eramdri maru oiba mafam adu ningthina ngak senduna thamnaba akhanaba thorang lokhatuna lakibani hauji silong da leiriba wangoi assembly constituency gi MLA KS lokena pausi asida hai mahak masamuk Manipuri Raspberry da tawram liba mataw adu ubada aduki matik thamoi so i kanana sombana tra kanana lanbano haiba ikhoina nainerudrabasu mafam adu da ikhoigi puwari ka tatna thanaba yadaba mafam amani haibasti yamna nakhai sengi asigu mafam ambu akhang heitana duna ningthina ngak senduna thambagi mahutta hektamak thugai basidi condemn tawdaba ngamde PR government na posting pibada firing turing tawrokpadagi penaraktre cadre posting da junior mayam hapsinba rule na yade Manipuri government na thasi gi mapanda thoke police officer kherge transfer amasung posting ki order da IPS ki cadre post da junior kangbu amana mention duna firing turing tawrokpada penaraktre Manipuri police ki posting gi mafam singa si IPS na pugada ba aduga MPS na pugada ba tokhai na lai masigi su mathakta ngakpo mawong amada additional SP su in charge oina amuk puhanba aduga sahi ani phadringai da amuk su SP in charge oina puhanba gi thabuk asina nauna pukning thawgalagle pawasina makhatan high senior oiraba IPS MPS mayam amagi service ningthina sijinnabagi mahutta CID special branch crime branch amade pangai de leiba Manipuri police training college ta sabul namsilaga thamli makhoibuna kana daba oina khalli aduga somdana ngarang khaktam IPS phangkiba kangbu ama additional SP fawa confirm tawjingai SDPO da leiriba kangbu ama in charge oina mathang promotion pikalak tuna angakpa mawong mayam ama thokalakle asiguma thawong asi rule gi wangma tawba khakna tana experience ama leitriba mapandagi lakpa ngairiba police officer singda pukning thawgat padawna tarokpasi police officer mayam ama thamoi kainare PR manung oibani na police personnel sing asan mirai naidana mining changlakani amasung makhoibu mafam chabada posting piraga thabuk tawhalakani haibagi thajaba pumnamuk Manipuri governor na aremba tahalle hiramasi gi matang da government asina amuktang khantha piraga cadre posting the pham mention biba masung senior singi thabuk sin nabi bada appeal torakle sido khraba mafum lengdana thamgada bani atopa mafum amada sabsaba Raspberry ama sagada bani kokomi sido khraba mafum ningthina ngak senduna thambaga loina atopa mafum amada hanaga sapmana mongda Manipuri Raspberry amuk nauna sagada bani haina coordinating committee on Manipuri integrity kokomi na demand tawkhre kokomi gi IPR sub committee gi convener laikram jentana khuyek piduna thadur paserul aman hai silungi leitum khrada leiba puari ki mari lena ba Manipuri Raspberry redland sidok kibagi thawthuk adu khwaidai kan mong de condemn tawi ningthau boda santragi leifam oina sijinnabaga loina na kumjar lising amaga samapan nifugu mapanda Manipuri ni Indian Union da tin kibagi merger agreement khuyek pina kiba mafum ama sidok kibagi thawung adu daita yaudaba kongthangni Manipuri lenga ke planning and development authority PDN Infrastructure Development of Heritage Complex Raspberry Silong haibagi project amagi makhada redland gi building sidok kibado mamal naitraba Manipuri historical amadi culture and heritage ekai khumna dabani building adu phibam soksilakpaga loina sumsa badagi sidok kibani haibasi maram chaba wali Silong gi Raspberry bu isam samba structure am oina lawfam thokte matam amada Manipur da maning makha tamna leirambagi ahingba khudamni nauna amuk sagani haibagi mingda redland sidok kibagi thawung aduna Manipur gi miyambu ningsing ba kahelle haina serul asina phongdorklei
ꯀꯨꯝꯖꯥ 2022 ꯍꯧꯅ ꯂꯩꯉꯥꯛꯅ ꯀꯌꯥꯔꯛ ꯍꯟꯅ ꯔꯥꯖꯕꯔꯤꯒꯤ ꯐꯤꯕꯝ ꯁꯦꯝꯖꯤꯜꯂꯒꯅꯤ ꯑꯃꯁꯨꯡ ꯍꯥꯟꯅꯒꯤ ꯃꯇꯧ ꯀꯔꯝꯅ ꯀꯥꯏꯍꯟꯗꯅ ꯊꯝꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯀꯌꯥꯔꯛ ꯄꯤꯈ꯭ꯔꯕꯁꯨ ꯃꯤꯌꯥꯝꯒ ꯇꯥꯟꯅꯔꯝꯕ ꯇꯧꯗꯅ ꯃꯄꯨꯡ ꯐꯥꯅ ꯁꯤꯗꯣꯛꯈꯤꯕꯒꯤ ꯊꯧꯑꯣꯡ ꯑꯗꯨ ꯃꯣꯔꯦꯜ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯌꯥꯎꯗꯕ ꯑꯃꯁꯨꯡ ꯃꯤꯌꯥꯝꯕꯨ ꯅꯝꯊꯥꯛ ꯇꯧꯕꯅꯤ ꯍꯥꯏꯅ ꯂꯧꯐꯝ ꯊꯣꯛꯏ꯫ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯍꯥꯟꯅꯒꯤ ꯃꯑꯣꯡ ꯆꯞ ꯃꯥꯟꯅꯅ ꯃꯅꯤꯄꯨꯔꯤ ꯔꯥꯖꯕꯔꯤꯒꯤ ꯕꯤꯜꯗꯤꯡ ꯁꯥꯒꯗꯕꯅꯤ ꯍꯥꯏꯅ ꯄꯜꯂꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯁꯤꯗꯣꯛꯈ꯭ꯔꯕ ꯃꯐꯝ ꯑꯗꯨꯁꯨ ꯅꯤꯡꯊꯤꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯊꯝꯒꯗꯕꯅꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯀꯨꯝꯖꯥ 2025ꯒꯤ ꯑꯣꯛꯇꯣꯕꯔ 9ꯕꯨ ꯑꯋꯥꯕ ꯐꯣꯡꯗꯣꯛꯄꯒꯤ ꯅꯨꯃꯤꯠ ꯑꯃ ꯑꯣꯏꯅ ꯂꯧꯕꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯤ ꯑꯃꯗꯤ ꯏꯟꯗꯤꯌꯥꯅ ꯃꯥꯔꯖꯔ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯈꯨꯌꯦꯛ ꯄꯤꯅꯈꯤꯕ ꯃꯐꯝ ꯑꯃ ꯃꯥꯡ-ꯇꯥꯛꯍꯟꯈꯤꯕꯒꯤ ꯅꯤꯡꯁꯤꯡ ꯅꯨꯃꯤꯠ ꯑꯣꯏꯅ ꯂꯧꯐꯝ ꯊꯣꯛꯏ꯫ ꯄꯨꯋꯥꯔꯤꯒ ꯃꯔꯤ ꯂꯩꯅꯕ ꯃꯅꯤꯄꯨꯔꯤ ꯔꯥꯖꯕꯔꯤ ꯅꯧꯅ ꯁꯥꯅꯕꯒꯤ ꯃꯇꯥꯡꯗ ꯁꯦꯝꯈꯤꯕ ꯃꯣꯅꯤꯇꯔꯤꯡ ꯑꯃꯗꯤ ꯁꯨꯄꯔꯚꯤꯖꯟ ꯀꯃꯤꯇꯤꯅ ꯀꯔꯝꯕ ꯐꯤꯚꯝꯗ ꯃꯅꯤꯄꯨꯔꯤ ꯔꯥꯖꯕꯔꯤ ꯃꯄꯨꯡ ꯐꯥꯅ ꯁꯤꯗꯣꯛꯈꯤꯕꯒꯦ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗ ꯊꯤꯒꯠꯄꯒ ꯂꯣꯏꯅꯅ ꯄ꯭ꯂꯥꯅꯤꯡ ꯑꯦꯟꯗ ꯗꯤꯕꯦꯂꯞꯃꯦꯟꯠ ꯑꯣꯊꯣꯔꯤꯇꯤ (PDA) ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯤ ꯂꯩꯉꯥꯛꯀꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯑꯥꯔꯠ ꯑꯦꯟꯗ ꯀꯜꯆꯔꯅ ꯂꯧꯈꯤꯕ ꯊꯧꯗꯥꯡꯒꯤ ꯃꯇꯥꯡꯗꯁꯨ ꯌꯦꯡꯁꯤꯟꯕ ꯇꯉꯥꯏꯐꯗꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ, ꯍꯦꯔꯤꯇꯦꯖ ꯑꯦꯛꯁꯄꯔꯠ, ꯍꯤꯁꯇꯣꯔꯤꯌꯟ ꯑꯃꯗꯤ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯃꯤꯍꯨꯠꯁꯤꯡꯒ ꯅꯤꯡꯊꯤꯅ ꯈꯟꯅ ꯅꯩꯅꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯔꯥꯖꯕꯔꯤ ꯁꯥꯕꯒꯤ ꯊꯕꯛ ꯈꯨꯗꯛꯇ ꯂꯦꯞꯀꯗꯕꯅꯤ꯫ ꯗꯤꯇꯦꯜ ꯄ꯭ꯔꯣꯖꯦꯛꯠ ꯔꯤꯄꯣꯔꯠ (DPR), ꯅꯣꯔꯊ ꯏꯁꯇꯔꯟ ꯀꯥꯎꯟꯁꯤꯜꯅ ꯄꯤꯔꯛꯈꯤꯕ ꯑꯦꯄ꯭ꯔꯨꯚꯦꯜ ꯑꯃꯗꯤ ꯁꯦꯐꯇꯤ ꯔꯤꯄꯣꯔꯠꯅꯆꯤꯡꯕ ꯃꯔꯤ ꯂꯩꯅꯕ ꯄ꯭ꯔꯣꯖꯦꯛꯠ ꯗꯣꯀꯨꯃꯦꯟꯠ ꯄꯨꯝꯅꯃꯛ ꯃꯤꯌꯥꯝꯗ ꯃꯃꯨꯠ ꯇꯥꯅ ꯈꯪꯍꯟꯒꯗꯕꯅꯤ ꯍꯥꯏꯅ ꯀꯣꯀꯣꯃꯤꯒꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯈꯤꯕꯒꯤ ꯃꯥꯌꯣꯛꯇ ꯏꯔꯥꯡ ꯍꯧꯔꯛꯈ꯭ꯔꯦ꯫ ꯃꯌꯥꯡ ꯏꯝꯐꯥꯜꯗ ꯂꯩꯕ ꯑꯦꯟ ꯇꯣꯝꯁ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯂꯥꯏꯁ꯭ꯔꯝ ꯁꯨꯅꯤꯇꯥ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯗꯤꯃꯥꯟ ꯇꯧꯔꯗꯨꯅ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯈ꯭ꯔꯦ꯫ ꯃꯍꯩꯔꯣꯏꯁꯤꯡꯅ ꯃꯌꯥꯡ ꯏꯝꯐꯥꯜ ꯂꯝꯕꯤ ꯊꯤꯡꯖꯤꯟꯗꯨꯅ ꯂꯝꯕꯤꯗ ꯎ ꯋꯥ ꯐꯩꯖꯤꯟꯗꯨꯅ ꯃꯩ ꯊꯥꯔꯛꯈꯤ꯫ ꯄꯨꯂꯤꯁꯅ ꯏꯔꯥꯡ ꯑꯗꯨ ꯂꯥꯛꯁꯤꯟꯅꯕ ꯍꯣꯠꯅꯈꯤ꯫ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯗ ꯃꯍꯩꯔꯣꯏꯁꯤꯡꯅ ꯅꯨꯡꯅ ꯊꯥꯕꯒꯤ ꯊꯧꯗꯣꯛ ꯊꯣꯔꯛꯄꯗꯒꯤ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯁꯦꯜ ꯀꯥꯞꯇꯨꯅ ꯃꯍꯩꯔꯣꯏꯁꯤꯡ ꯑꯗꯨ ꯇꯥꯟꯈꯥꯏꯅꯕ ꯍꯣꯠꯅꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯍꯩꯔꯣꯏ ꯀꯌꯥ ꯑꯃ ꯑꯁꯣꯛ-ꯑꯄꯟ ꯅꯪꯈꯤ꯫ ꯐꯤꯚꯝ ꯂꯨꯅ ꯁꯣꯛꯄ ꯃꯍꯩꯔꯣꯏꯁꯤꯡ ꯔꯤꯖꯅꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁꯇ ꯄꯨꯈꯠꯇꯨꯅ ꯂꯩꯈꯠꯅꯔꯤ꯫ ꯗꯤꯃꯥꯟ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯒꯅꯤ ꯍꯥꯏꯔꯤ꯫ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯁꯧꯒꯠꯄ ꯀꯨꯀꯤ ꯑꯦꯝ.ꯑꯦꯜ.ꯑꯦ. 8 ꯌꯥꯎꯗꯅ ꯂꯩꯉꯥꯛ ꯁꯦꯝꯕ ꯌꯥꯒꯗ꯭ꯔꯥ? ꯍꯧꯈꯤꯕ 2023ꯒꯤ ꯃꯦ 3ꯗꯒꯤ ꯆꯤꯟ-ꯀꯨꯀꯤ ꯖꯣ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯆꯝ ꯃꯔꯨꯑꯣꯏꯅ ꯃꯤꯇꯩꯁꯤꯡꯒꯤ ꯃꯊꯛꯇ ꯋꯥꯔ ꯀ꯭ꯔꯥꯏꯝ ꯆꯠꯊꯗꯨꯅ ꯃꯤꯇꯩꯁꯤꯡ ꯍꯥꯠꯂꯒ ꯀꯨꯀꯤꯁꯤꯡꯒꯤ ꯑꯣꯏꯕ ꯇꯣꯈꯥꯏꯕ ꯂꯩꯉꯥꯛ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯅꯠꯇ꯭ꯔꯒ ꯀꯨꯀꯤꯁꯤꯡꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛ ꯖꯥꯂꯦꯡꯉꯝ ꯁꯦꯝꯅꯕ ꯗꯤꯃꯥꯟꯒꯤ ꯋꯥꯊꯣꯛ ꯆꯍꯤ 2 ꯍꯦꯟꯖꯤꯜꯂꯛꯂꯕ ꯐꯥꯎꯕ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯉꯝꯗ꯭ꯔꯤ꯫ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯅ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛꯀꯤ ꯃꯍꯨꯠ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯊꯥ 3 ꯊꯝꯂꯕ ꯃꯇꯨꯡ ꯃꯈꯥ ꯇꯥꯅ ꯊꯥ 6 ꯑꯃꯒ ꯍꯟꯊꯅ ꯊꯝꯂꯛꯈꯤꯕꯗꯒꯤ ꯒꯣꯚꯔꯅꯔ ꯏꯟ ꯀꯥꯎꯟꯁꯤꯜꯒꯤ ꯄꯤ.ꯑꯥꯔ. ꯂꯩꯉꯥꯛ ꯂꯩꯔꯤ꯫ ꯄꯤ.ꯑꯥꯔ. ꯂꯩꯉꯥꯛꯀꯤ ꯃꯍꯨꯠ ꯄꯣꯄꯨꯂꯔ ꯒꯣꯚꯔꯟꯃꯦꯟꯠ ꯊꯝꯕꯤꯅꯕ ꯃꯤꯌꯥꯝꯒꯤ ꯈꯣꯜꯂꯥꯎ ꯂꯩꯔꯤ꯫ ꯂꯣꯏꯅꯅ ꯈꯣꯜꯂꯥꯎ ꯑꯁꯤꯃꯛ ꯑꯣꯄꯣꯖꯤꯁꯟ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯒꯤꯁꯨ ꯈꯣꯜꯂꯥꯎꯁꯨ ꯑꯣꯏꯔꯤ꯫ ꯔꯨꯂꯤꯡ ꯕꯤ.ꯖꯦ.ꯄꯤꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ.ꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛ ꯊꯝꯅꯕ ꯃꯈꯣꯏꯒꯤ ꯁꯦꯟꯇꯔꯗ ꯂꯩꯉꯥꯛꯂꯣꯟꯒꯤ ꯊꯋꯥꯏ ꯄꯥꯡꯂꯤꯕ ꯂꯨꯆꯤꯡꯕꯁꯤꯡ ꯍꯥꯏ ꯀꯃꯥꯟꯗꯗ ꯇꯛꯁꯤꯟꯕ ꯂꯦꯞꯇ꯭ꯔꯤ꯫ ꯑꯗꯨꯕꯨ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯄꯣꯄꯨꯂꯔ ꯒꯣꯚꯔꯟꯃꯦꯟꯠ ꯁꯦꯝꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯕ ꯂꯩꯔꯕꯁꯨ ꯊꯕꯛꯇ ꯑꯣꯟꯊꯣꯛꯇꯅ ꯂꯩꯔꯤ꯫ ꯄꯣꯄꯨꯂꯔ ꯒꯣꯚꯔꯟꯃꯦꯟꯠ ꯁꯦꯝꯕ ꯉꯝꯗꯅ ꯂꯩꯔꯤꯕꯒꯤ ꯃꯔꯝꯗꯤ ꯔꯨꯂꯤꯡ ꯑꯦꯝ.ꯑꯦꯜ.ꯑꯦ.ꯁꯤꯡꯒꯤ ꯃꯔꯛꯇ ꯂꯨꯆꯤꯡꯕ ꯑꯣꯏꯅꯤꯡꯕꯒꯤ ꯃꯥꯛ-ꯄꯥꯛ ꯇꯥꯅꯅꯕ ꯂꯩꯔꯤ꯫ ꯄꯣꯄꯨꯂꯔ ꯒꯣꯚꯔꯟꯃꯦꯟꯠ ꯁꯦꯝꯕ ꯃꯇꯝꯗ ꯂꯨꯆꯤꯡꯕ ꯈꯟꯕ ꯃꯊꯧ ꯇꯥꯏ꯫ ꯄꯣꯄꯨꯂꯔ ꯒꯣꯚꯔꯟꯃꯦꯟꯠ ꯁꯦꯝꯕꯗ ꯔꯨꯂꯤꯡꯗ ꯌꯥꯎꯕ ꯕꯤ.ꯖꯦ.ꯄꯤꯒꯤ ꯀꯨꯀꯤ ꯑꯦꯝ.ꯑꯦꯜ.ꯑꯦ. 8ꯁꯨ ꯌꯥꯎꯗꯕ ꯌꯥꯔꯣꯏ꯫ ꯑꯗꯨꯕꯨ ꯕꯤ.ꯖꯦ.ꯄꯤꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ. 8 ꯌꯥꯎꯅ ꯑꯇꯩ ꯄꯥꯔꯇꯤꯒꯤ ꯀꯨꯀꯤ ꯑꯦꯝ.ꯑꯦꯜ.ꯑꯦ. 3 ꯄꯨꯟꯅ ꯑꯦꯝ.ꯑꯦꯜ.ꯑꯦ. 10ꯅ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯗꯤꯃꯥꯟ ꯁꯧꯒꯠꯇꯨꯅ ꯗꯤꯃꯥꯟ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯈꯣꯏꯒꯤ ꯐꯤꯔꯦꯞ ꯍꯣꯡꯂꯣꯏ ꯍꯥꯏꯕꯒꯤ ꯈꯣꯡꯐꯝꯗꯒꯤ ꯍꯟꯗꯣꯛꯄ ꯂꯩꯇ꯭ꯔꯤ꯫ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯅꯠꯇ꯭ꯔꯒ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛ ꯁꯦꯝꯅꯕ ꯗꯤꯃꯥꯟ ꯇꯧꯔꯤꯕ ꯀꯨꯀꯤ ꯑꯦꯝ.ꯑꯦꯜ.ꯑꯦ. 10 ꯃꯔꯨꯑꯣꯏꯅ ꯔꯨꯂꯤꯡ ꯑꯦꯝ.ꯑꯦꯜ.ꯑꯦ. 10ꯅ ꯂꯩꯉꯥꯛ ꯄꯊꯥꯞꯀꯤ ꯃꯥꯌꯣꯛꯇ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯂꯣꯒꯤ ꯑꯣꯏꯕ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯗꯤꯁꯤꯄ꯭ꯂꯤꯅꯔꯤ ꯑꯦꯛꯁꯟ ꯂꯧꯈꯠꯄ ꯂꯩꯇ꯭ꯔꯤ꯫ ꯂꯩꯕꯥꯛꯀꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯊꯨꯒꯥꯏꯅꯕ ꯋꯥꯔ ꯀ꯭ꯔꯥꯏꯝꯁꯤꯡꯗ ꯂꯦꯡꯒꯣꯟꯅꯗꯨꯅ ꯆꯠꯂꯤꯕ ꯀꯨꯀꯤ ꯑꯦꯝ.ꯑꯦꯜ.ꯑꯦ.ꯁꯤꯡꯒꯤ ꯃꯊꯛꯇ ꯃꯥꯒꯤ ꯄꯥꯔꯇꯤ ꯑꯃꯗꯤ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯦꯛꯁꯟ ꯂꯧꯈꯠꯄ ꯂꯩꯇꯕꯅ ꯃꯈꯣꯏꯒꯤ ꯗꯤꯃꯥꯟ ꯑꯗꯨ ꯂꯣ ꯑꯃꯗꯤ ꯂꯩꯉꯥꯛꯅ ꯑꯌꯥꯕ ꯄꯤꯕꯒ ꯄꯥꯡꯈꯛꯅꯔꯦ꯫ ꯔꯨꯂꯤꯡ ꯑꯦꯝ.ꯑꯦꯜ.ꯑꯦ.ꯁꯤꯡꯅ ꯄꯣꯄꯨꯂꯔ ꯒꯣꯚꯔꯟꯃꯦꯟꯠ ꯁꯦꯝꯕ ꯇꯥꯔꯕꯗꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯁꯧꯒꯠꯂꯤꯕ ꯔꯨꯂꯤꯡꯒꯤ ꯀꯨꯀꯤ ꯑꯦꯝ.ꯑꯦꯜ.ꯑꯦ. 8 ꯌꯥꯎꯗꯅ ꯂꯩꯉꯥꯛ ꯁꯦꯝꯕ ꯌꯥꯒꯗ꯭ꯔꯥ? ꯑꯦꯝ.ꯑꯦꯜ.ꯑꯦ. 8 ꯑꯗꯨ ꯌꯥꯎꯗ꯭ꯔꯕꯗꯤ ꯂꯩꯉꯥꯛ ꯁꯦꯝꯕ ꯌꯥꯔꯣꯏꯗꯕ ꯂꯩꯔꯕꯗꯤ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯂꯩꯉꯥꯛ ꯁꯦꯝꯕꯗ ꯌꯥꯎꯅꯕ ꯈꯪꯍꯟꯕ ꯆꯨꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯂꯩꯉꯥꯛ ꯁꯦꯝꯕꯗ ꯌꯥꯎꯔꯣꯏ ꯁꯧꯒꯠꯂꯣꯏ ꯍꯥꯏꯕꯒꯤ ꯐꯤꯔꯦꯞ ꯂꯩꯕ ꯇꯥꯔꯕꯗꯤ ꯕꯤ.ꯖꯦ.ꯄꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯗꯤꯁꯤꯄ꯭ꯂꯤꯅꯔꯤ ꯑꯦꯛꯁꯟ ꯂꯧꯈꯠꯐꯝ ꯊꯣꯛꯏ꯫ ꯂꯣꯏꯅꯅ ꯂꯩꯉꯥꯛ ꯄꯊꯥꯞ, ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯃꯗꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝꯗ ꯁꯤꯡꯅꯕꯒꯤꯗꯃꯛꯇ ꯂꯣꯒꯤ ꯑꯣꯏꯕ ꯑꯦꯛꯁꯟ ꯂꯧꯈꯠꯇꯨꯅ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛ ꯁꯦꯝꯅꯕ ꯍꯣꯠꯅꯐꯝ ꯊꯣꯛꯇꯕ꯭ꯔꯥ? ꯂꯩꯕꯥꯛꯀꯤ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯑꯃꯁꯨꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯔꯨꯂꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯑꯣꯄꯣꯖꯤꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯣꯏꯒꯦꯔꯥ ꯂꯣꯒꯤ ꯑꯣꯏꯕ ꯃꯇꯝ ꯆꯥꯅ ꯆꯩꯔꯥꯛ ꯄꯤꯗꯕ ꯇꯥꯔꯕꯗꯤ ꯂꯩꯉꯥꯛ ꯄꯊꯥꯞ ꯑꯃꯗꯤ ꯂꯣ ꯂꯩꯕꯒꯤ ꯋꯥꯍꯟꯊꯣꯛ ꯂꯩꯇꯕꯗꯒꯤ ꯃꯤꯌꯥꯝ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯁꯤꯡꯅ ꯇꯧꯅꯤꯡꯕꯇ ꯃꯅꯤꯡ ꯇꯝꯗꯨꯅ ꯂꯣ ꯂꯩꯇꯕ ꯂꯩꯕꯥꯛꯀ ꯄꯥꯡꯈꯛꯅꯔꯛꯀꯅꯤ꯫ ꯔꯨꯂꯤꯡ ꯕꯤ.ꯖꯦ.ꯄꯤꯒꯤ ꯀꯨꯀꯤ ꯑꯦꯝ.ꯑꯦꯜ.ꯑꯦ. 8ꯅ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯊꯨꯒꯥꯏꯅꯕ ꯂꯥꯟꯗꯥꯔꯤꯕ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯗ ꯐꯣꯡꯅ ꯁꯧꯒꯠꯄ ꯍꯥꯏꯕꯁꯤ ꯂꯩꯉꯥꯛ ꯄꯊꯥꯞꯇ ꯐꯣꯡꯅ ꯁꯤꯡꯅꯕ ꯊꯧꯗꯣꯛꯅꯤ꯫ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯄꯥꯔꯇꯤ ꯑꯃꯗꯤ ꯑꯦꯁꯦꯝꯕ꯭ꯂꯤꯅ ꯑꯦꯛꯁꯟ ꯂꯧꯈꯠꯇꯕꯒꯤ ꯄꯣꯄꯨꯂꯔ ꯒꯣꯚꯔꯟꯃꯦꯟꯠ ꯁꯦꯝꯕ ꯉꯝꯗꯕꯅꯤ꯫ ꯀꯦꯝꯄꯦꯟ ꯆꯠꯊꯈ꯭ꯔꯦ꯫ ꯊꯥꯡꯒ ꯕ꯭ꯂꯣꯛ ꯀꯣꯡꯒ꯭ꯔꯦꯁ ꯀꯃꯤꯇꯤꯅ ꯁꯤꯟꯗꯨꯅ ꯉꯔꯥꯡ ꯀꯦꯟꯗ꯭ꯔ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯕ ꯀꯩꯕꯨꯜ ꯂꯝꯖꯥꯎꯗ ꯚꯣꯠ ꯆꯣꯔ ꯒꯗꯤ ꯆꯣꯔꯒꯤ ꯁꯤꯒꯅꯦꯆꯔ ꯀꯦꯝꯄꯦꯟ ꯆꯠꯊꯈ꯭ꯔꯦ꯫ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯊꯥꯡꯒ ꯀꯦꯟꯗ꯭ꯔꯒꯤ ꯏꯟꯇꯦꯟꯗꯤꯡ ꯀꯦꯟꯗꯤꯗꯦꯠ ꯎꯠꯇꯝ ꯀꯨꯃꯥꯔ ꯅꯤꯡꯊꯧꯖꯝꯅ ꯍꯥꯏꯈꯤꯕꯗ ꯀꯦꯟꯗ꯭ꯔ ꯑꯗꯨꯗ ꯍꯧꯔꯛꯂꯤꯕ ꯅꯍꯥꯁꯤꯡ ꯂꯥꯏꯔꯤꯛ
ती तमलुरगा थबुक फंगतबना कंगाउनबदगी निसागी इपाक्ता इराकनरे चारा अनि चाबदा वासिलक्लबा कयासी उरगा पैखतपा याबा थौरांगसिंग पैखतनबा महाक इलेक्टोरल पॉलिटिक्स ता यावबा थोलकपनी हायदे।